ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕ ꯀꯣꯛꯅꯅꯕ ꯄꯤꯌꯥꯔ ꯊꯝꯂꯛꯈꯤꯕ ꯅꯠꯇꯦ ꯕꯤꯖꯦꯄꯤꯅ ꯁꯥꯟꯅꯕ ꯄꯣꯂꯤꯇꯤꯛꯁꯀꯤ ꯁꯔꯨꯛ ꯑꯃꯅꯤ ꯑꯦꯝꯄꯤ ꯕꯤꯃꯣꯜ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯐꯤꯚꯝ ꯌꯦꯡꯁꯤꯟꯈ꯭ꯔꯦ ꯀꯥꯡꯄꯣꯛꯄꯤꯒꯤ ꯇꯥꯎꯟ ꯃꯩ ꯐꯪꯗꯕꯗꯒꯤ ꯃꯤꯌꯥꯝꯅ ꯆꯥꯎꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯦ ꯀꯥꯡꯄꯣꯛꯄꯤꯗꯒꯤ ꯀꯨꯀꯤ ꯑꯃ ꯆꯨꯔꯆꯥꯟꯄꯨꯔꯗ ꯕ꯭ꯔꯥꯎꯟ ꯁꯨꯒꯔ ꯑꯃꯗꯤ ꯂꯨꯄꯥ ꯂꯥꯈ 50 ꯍꯦꯟꯕꯒꯤ ꯁꯦꯟꯐꯝꯒ ꯀꯣꯟꯅꯅ ꯐꯥꯔꯦ HSLC ꯑꯦꯛꯖꯥꯃꯤꯅꯦꯁꯟꯗ ꯁꯔꯨꯛ ꯌꯥꯒꯗꯧꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯗ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯔꯤ ꯁꯨꯛ ꯀꯥꯡꯄꯣꯛꯄꯤꯗꯒꯤ ꯀꯨꯀꯤ ꯑꯃ ꯆꯨꯔꯆꯥꯟꯄꯨꯔꯗ ꯕ꯭ꯔꯥꯎꯟ ꯁꯨꯒꯔ ꯑꯃꯗꯤ ꯂꯨꯄꯥ ꯂꯥꯈ 50 ꯍꯦꯟꯕꯒꯤ ꯁꯦꯟꯐꯝꯒ ꯀꯣꯟꯅꯅ ꯐꯥꯔꯦ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯕ ꯃꯤꯑꯣꯏ ꯑꯃ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯕ꯭ꯔꯥꯎꯟ ꯁꯨꯒꯔ ꯄꯨꯗꯨꯅ ꯆꯠꯂꯝꯕꯗꯒꯤ ꯆꯨꯔꯆꯥꯟꯄꯨꯔ ꯄꯨꯂꯤꯁꯅ ꯆꯦꯛ ꯇꯧꯕꯗ ꯉꯔꯥꯡ ꯐꯥꯕ ꯉꯝꯂꯦ ꯍꯥꯏꯔꯤ ꯃꯤꯑꯣꯏ ꯑꯁꯤꯅ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯄ꯭ꯔꯥꯡ ꯚꯤꯂꯦꯖ ꯃꯅꯥꯛꯇ ꯂꯩꯕ ꯁꯉꯥꯏ ꯌꯨꯅꯤꯚꯔꯁꯤꯇꯤ ꯃꯌꯥꯗ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯆꯠꯂꯝꯕꯗ ꯆꯦꯛ ꯇꯧꯕꯗ ꯃꯤꯑꯣꯏ ꯑꯗꯨꯗꯒꯤ ꯗ꯭ꯔꯒ ꯑꯃꯗꯤ ꯁꯦꯜꯒ ꯀꯣꯟꯅꯅ ꯐꯥꯒꯠꯄ ꯉꯝꯈꯤꯕꯅꯤ ꯍꯥꯏꯔꯤ ꯄꯨꯂꯤꯁꯀꯤ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯥꯡꯆꯨꯞ ꯄꯥꯠꯖꯥꯡꯗꯒꯤ ꯂꯝꯈꯣꯒꯤꯟ ꯒꯤꯝꯒꯦꯜ ꯀꯧꯏ ꯄꯨꯂꯤꯁꯅ ꯃꯤꯑꯣꯏ ꯑꯗꯨꯗꯒꯤ ꯁꯥꯄꯣꯟ ꯀꯦꯞ ꯃꯅꯨꯡꯗ ꯍꯥꯞꯇꯨꯅ ꯄꯨꯔꯝꯕ ꯕ꯭ꯔꯥꯎꯟ ꯁꯨꯒꯔ ꯒ꯭ꯔꯥꯝ 19 ꯁꯦꯜ ꯑꯣꯏꯅ ꯂꯨꯄꯥ ꯂꯥꯈ 50,10,000 ꯅꯣꯡꯃꯩ ꯃꯔꯨ ꯑꯃ ꯃꯈꯣꯡ ꯃꯔꯤ ꯄꯥꯟꯕ ꯒꯥꯔꯤ ꯑꯃ ꯃꯣꯕꯥꯏꯜ ꯐꯣꯟ 3 ꯃꯁꯥꯒꯤ ꯑꯙꯥꯔ ꯀꯥꯔꯗ ꯄꯥꯟ ꯀꯥꯔꯗ ꯑꯃꯗꯤ ꯚꯣꯇꯔ ꯀꯥꯔꯗꯁꯨ ꯐꯥꯒꯠꯄ ꯉꯝꯂꯦ ꯍꯥꯏꯔꯤ HSLC ꯑꯦꯛꯖꯥꯃꯤꯅꯦꯁꯟꯗ ꯁꯔꯨꯛ ꯌꯥꯒꯗꯧꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯗ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯔꯤ ꯁꯨꯛ ꯍꯌꯦꯡ ꯐꯦꯕ꯭ꯔꯨꯋꯥꯔꯤ 18 ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯇꯒꯤ ꯄꯥꯡꯊꯣꯛꯄ ꯍꯧꯒꯗꯧꯔꯤꯕ ꯕꯣꯔꯗ ꯑꯣꯐ ꯁꯦꯀꯦꯟꯗꯔꯤ ꯑꯦꯖꯨꯀꯦꯁꯟ ꯃꯅꯤꯄꯨꯔ ꯕꯣꯁꯦꯝꯅ ꯂꯧꯕ ꯍꯥꯏ ꯁ꯭ꯀꯨꯜ ꯂꯤꯚꯤꯡ ꯁꯔꯇꯤꯐꯤꯀꯦꯠ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯏꯪ 2025ꯗ ꯁꯔꯨꯛ ꯌꯥꯒꯗꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯃꯐꯝꯗ ꯁ꯭ꯇꯨꯗꯦꯟꯠꯁ ꯌꯨꯅꯤꯌꯟ ꯑꯣꯐ ꯀꯪꯂꯩꯄꯥꯛ ꯁꯨꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯔꯛꯂꯤ ꯂꯣꯏꯅꯅ ꯃꯍꯩꯔꯣꯏ ꯈꯨꯗꯤꯡꯃꯛꯅ ꯃꯥꯏ ꯄꯥꯛꯇꯨꯅ ꯇꯨꯡꯒꯤ ꯀꯦꯔꯤꯌꯔꯒꯤꯗꯃꯛꯇ ꯑꯆꯧꯕ ꯌꯨꯝꯐꯝ ꯑꯃꯃꯝ ꯊꯣꯟꯕ ꯉꯝꯕ ꯑꯣꯏꯔꯁꯅꯨ ꯊꯧꯅꯤꯖꯔꯤ ꯍꯥꯏꯅ ꯁꯨꯛꯀꯤ HRD ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯔꯛꯂꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯍꯌꯦꯡꯗꯒꯤ ꯍꯧꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯑꯁꯤꯗ ꯑꯔꯥꯟꯕ ꯄꯥꯝꯕꯩ ꯌꯥꯎꯗꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯡꯊꯣꯛꯄ ꯉꯝꯅꯕ ꯃꯍꯩꯔꯣꯏꯁꯤꯡ ꯄꯦꯔꯦꯟꯠꯁ ꯒꯥꯔꯖꯤꯌꯟꯁꯤꯡ ꯑꯃꯗꯤ ꯑꯣꯖꯥꯁꯤꯡꯅ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯁꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯗ ꯑꯔꯥꯟꯕ ꯄꯥꯝꯕꯩ ꯁꯤꯖꯤꯟꯅꯈꯤꯕ ꯍꯥꯏꯕꯁꯤ ꯍꯌꯦꯡ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯌꯨꯝꯕꯤ ꯀꯌꯥ ꯁꯨꯝ ꯆꯥꯔꯛꯇꯨꯅ ꯄꯨꯟꯅ ꯂꯩꯈꯥ ꯇꯥꯅ ꯃꯥꯡꯃꯤꯟꯅꯅꯕꯒꯤ ꯃꯆꯥꯛ ꯑꯣꯏꯔꯛꯂꯤ ꯍꯌꯦꯡꯗꯒꯤ ꯍꯧꯒꯗꯧꯔꯤꯕ ꯑꯦꯛꯖꯥꯝ ꯑꯁꯤꯅ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯑꯆꯦꯠꯄ ꯑꯐꯕ ꯌꯨꯝꯕꯤ ꯁꯦꯝꯒꯠꯅꯕꯒꯤ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯃꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ ꯃꯔꯝ ꯑꯗꯨꯅ ꯃꯍꯩꯔꯣꯏꯁꯤꯡꯅ ꯑꯔꯥꯟꯕ ꯄꯥꯝꯕꯩ ꯁꯤꯖꯤꯟꯅꯕ ꯑꯃꯗꯤ ꯀꯣꯏꯁꯟ ꯂꯤꯛ ꯑꯣꯏꯔꯛꯄꯅꯆꯤꯡꯕ ꯊꯧꯑꯣꯡꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯁꯨꯛꯅ ꯃꯇꯝ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯂꯦꯞꯀꯅꯤ ꯑꯃꯗꯤ ꯃꯤꯌꯥꯝꯅꯁꯨ ꯂꯦꯞꯐꯝ ꯊꯣꯛꯏ ꯍꯥꯏꯔꯤ ꯑꯔꯣꯏꯕꯗ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯃꯍꯩꯔꯣꯏ ꯈꯨꯟꯅꯥꯏꯒꯤꯗꯃꯛ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯑꯁꯤꯕꯨ ꯁꯔꯨꯛ ꯌꯥꯕ ꯉꯝꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯑꯃꯨꯛꯀ ꯍꯟꯅ ꯊꯧꯅꯤꯖꯔꯤ ꯂꯣꯏꯅꯅ ꯑꯦꯛꯖꯥꯝ ꯑꯁꯤꯕꯨ ꯄꯥꯡꯊꯣꯛꯄꯤꯔꯤꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅꯁꯨ ꯅꯤꯌꯣꯝ ꯆꯨꯝꯅ ꯑꯃꯗꯤ ꯑꯍꯦꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯒ ꯂꯣꯏꯅꯅ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯄ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯅꯁꯨ ꯁꯨꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯖꯔꯤ ꯀꯥꯡꯄꯣꯛꯄꯤ ꯇꯥꯎꯟꯗ ꯃꯩ ꯐꯪꯗꯕꯗꯒꯤ ꯃꯤꯌꯥꯝꯅ ꯆꯥꯎꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯦ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯃꯩ ꯆꯥꯡ ꯅꯥꯏꯅ ꯐꯪꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯗꯤꯁꯇ꯭ꯔꯤꯛ ꯑꯗꯨꯒꯤ ꯃꯤꯌꯥꯝꯅ ꯆꯥꯎꯅ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯔꯤ ꯂꯩꯅꯕ ꯂꯣꯏꯁꯪꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯊꯨꯕꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯕꯒ ꯂꯣꯏꯅꯅ ꯂꯣꯡ ꯇꯔꯝ ꯁꯣꯂꯨꯁꯟ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯀꯥꯡꯄꯣꯛꯄꯤ ꯇꯥꯎꯟꯗ ꯃꯩ ꯐꯪꯍꯟꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯅ ꯀꯥꯡꯄꯣꯛꯄꯤ ꯇꯥꯎꯟ ꯀꯃꯤꯇꯤ KTCꯅ ꯍꯥꯏꯔꯛꯂꯤ KTCꯒꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯃꯩ ꯆꯥꯡ ꯅꯥꯏꯅ ꯂꯥꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯌꯥꯝꯒꯤ ꯅꯣꯡꯃꯒꯤ ꯄꯨꯟꯁꯤꯗ ꯂꯂꯣꯟ ꯏꯇꯤꯛꯀꯤ ꯊꯕꯛꯇ ꯑꯃꯗꯤ ꯅꯣꯡꯃꯒꯤ ꯇꯉꯥꯏꯐꯗꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯑꯀꯥꯏꯕ ꯀꯌꯥ ꯑꯣꯏꯍꯜꯂꯦ ꯃꯔꯤ ꯂꯩꯅꯕ ꯗꯤꯄ꯭ꯌꯨꯇꯤ ꯀꯃꯤꯁꯅꯔꯗ ꯀꯌꯥꯔꯛ ꯍꯥꯏꯖꯔꯕꯁꯨ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯄꯤꯗ꯭ꯔꯦ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯄꯥꯋꯔ ꯀꯝꯄꯅꯤ ꯂꯤꯃꯤꯇꯦꯗ MSPDCL ꯑꯣꯊꯣꯔꯤꯇꯤꯗ 39 KV ꯇ꯭ꯔꯥꯟꯁꯃꯤꯁꯟ ꯂꯥꯏꯟ ꯃꯄꯨꯡ ꯐꯥꯅ ꯁꯦꯝꯖꯤꯟꯕꯤꯅꯕ ꯍꯥꯏꯖꯔꯕꯁꯨ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄꯤꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝꯗ ꯃꯩ ꯃꯄꯨꯡ ꯐꯥꯅ ꯐꯪꯍꯟꯕ ꯇꯥꯔꯕꯗꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯄꯥꯋꯔ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯀꯝꯄꯅꯤ ꯂꯤꯃꯤꯇꯦꯗ MSPDCL ꯔꯦꯚꯤꯅ꯭ꯌꯨ ꯀꯂꯦꯛꯁꯟ ꯇꯧꯕ ꯃꯇꯝꯗ ꯀꯥꯡꯄꯣꯛꯄꯤ ꯇꯥꯎꯟ ꯀꯃꯤꯇꯤ ꯑꯃꯗꯤ ꯃꯤꯌꯥꯝꯅꯁꯨ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯔꯛꯂꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯐꯤꯚꯝ ꯌꯦꯡꯁꯤꯟꯈ꯭ꯔꯦ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯄ꯭ꯔꯁꯥꯗ ꯀꯨꯃꯥꯔ ꯁꯤꯡ PK ꯁꯤꯡꯅ ꯉꯁꯤ ꯆꯨꯔꯆꯥꯟꯄꯨꯔꯗ ꯆꯠꯇꯨꯅ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯑꯃꯗꯤ ꯗꯤꯁꯇ꯭ꯔꯤꯛ ꯁꯤꯚꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯐꯤꯚꯝꯁꯤꯡ ꯍꯛꯊꯦꯡꯅꯅ ꯌꯦꯡꯁꯤꯟꯈ꯭ꯔꯦ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯆꯨꯔꯆꯥꯟꯄꯨꯔꯗ ꯊꯨꯡꯂꯕꯗ ꯗꯤꯄ꯭ꯌꯨꯇꯤ ꯀꯃꯤꯁꯅꯔ ꯙꯔꯨꯟ ꯀꯨꯃꯥꯔꯅ ꯇꯨꯏꯕꯨꯡ ꯃꯤꯅꯤ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯀꯤ ꯀꯣꯟꯐꯔꯦꯟꯁ ꯍꯣꯜꯗ ꯇꯔꯥꯝꯅ ꯑꯣꯛꯈꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯈꯣꯡꯆꯠ ꯑꯗꯨꯗ ꯆꯨꯔꯆꯥꯟꯄꯨꯔ ꯑꯃꯁꯨꯡ ꯐꯦꯖꯣꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒꯤ ꯃꯤꯍꯨꯠꯁꯤꯡꯒ ꯎꯅꯗꯨꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯃꯔꯤ ꯂꯩꯅꯕ ꯊꯕꯛꯁꯤꯡꯒꯤ ꯃꯇꯥꯡꯗ ꯈꯟꯅ ꯅꯩꯅꯈꯤ ꯂꯣꯏꯅꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡꯕꯨ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯁꯤꯡꯊꯥꯈꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯈꯣꯡꯆꯠ ꯑꯗꯨꯗ ꯃꯅꯤꯄꯨꯔꯒꯤ DGP ꯔꯥꯖꯤꯞ ꯁꯤꯡ ꯑꯃꯁꯨꯡ IGP NK ꯎꯖꯋꯥꯂꯥꯁꯨ ꯂꯣꯏꯅꯈꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ PK ꯁꯤꯡꯅ ꯗꯤꯁꯄ꯭ꯂꯦꯁ ꯁꯤꯚꯤꯜ ꯑꯣꯐꯤꯁꯔꯁꯤꯡ ꯑꯃꯗꯤ ꯃꯦꯗꯤꯀꯦꯜ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡꯒꯁꯨ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯈꯤ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕ ꯀꯣꯛꯅꯅꯕ ꯄꯤꯌꯥꯔ ꯊꯝꯂꯛꯈꯤꯕ ꯅꯠꯇꯦ ꯕꯤꯖꯦꯄꯤꯅ ꯁꯥꯟꯅꯕ ꯄꯣꯂꯤꯇꯤꯛꯁꯀꯤ ꯁꯔꯨꯛ ꯑꯃꯅꯤ MP ꯕꯤꯃꯣꯜ ꯏꯟꯗꯤꯌꯥꯗ ꯂꯩꯔꯤꯕ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯄꯤꯕ ꯄ꯭ꯔꯣꯚꯤꯖꯟ ꯑꯗꯨ ꯅꯤꯡꯊꯤꯅ ꯆꯠꯅꯗꯨꯅ ꯂꯩꯉꯥꯛ ꯁꯥꯁꯟ ꯉꯥꯛꯄ ꯉꯝꯗꯦ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤꯕꯨ ꯁꯁꯄꯦꯟꯗꯦꯗ ꯑꯦꯅꯤꯃꯦꯁꯟꯗ ꯊꯝꯗꯨꯅ ꯄ꯭ꯔꯦꯁꯇꯟ ꯔꯨꯜ PR ꯊꯝꯂꯛꯈꯤꯕ ꯑꯁꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯊꯥ 12 ꯐꯥꯖꯤꯜꯂꯛꯀꯗꯧꯔꯤꯕ ꯉꯁꯤ ꯐꯥꯎꯕ ꯂꯣꯏꯁꯤꯟꯗꯅ ꯀꯔꯝꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯒꯅꯤ ꯍꯥꯏꯕ ꯇꯝꯕ ꯉꯝꯗꯅ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯈꯝ ꯊꯦꯡꯅ ꯋꯥꯅꯔꯕ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕ ꯑꯁꯤꯕꯨ ꯀꯣꯛꯅꯅꯕ PR ꯊꯝꯂꯛꯈꯤꯕ ꯅꯠꯇꯦ ꯕꯤꯖꯦꯄꯤꯅ ꯁꯥꯟꯅꯕ ꯄꯣꯂꯤꯇꯤꯛꯁꯀꯤ ꯁꯔꯨꯛ ꯑꯃꯅꯤ ꯍꯥꯏꯅ MP ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅ꯭ꯌꯨꯁ ꯑꯦꯖꯦꯟꯁꯤ ꯑꯃꯗ MP ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯀꯂꯝꯅꯤꯁ
ꯑꯗꯨꯗ ꯔꯤꯄꯣꯔꯠ ꯇꯧꯔꯛꯈꯤꯕꯅꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯅꯤꯄꯨꯔꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯈꯪꯍꯧꯗꯅ ꯄ꯭ꯔꯦꯁꯇꯟ ꯔꯨꯜ ꯊꯝꯂꯛꯈꯤꯕ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯗ ꯃꯄꯨꯡ ꯐꯥꯅ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯂꯩꯉꯥꯛꯅ ꯉꯥꯛꯄ ꯉꯝꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯅꯠꯇꯦ꯫ ꯏꯪ 2019ꯒꯤ ꯃꯦ 3ꯗꯒꯤ ꯃꯅꯤꯄꯨꯔꯗ ꯍꯧꯔꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯈꯟꯅꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯕꯨ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄꯒꯤ ꯃꯇꯝ ꯐꯪꯗ꯭ꯔꯒꯁꯨ ꯃꯥꯂꯦꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗ ꯆꯠꯄ ꯅꯠꯇꯅ ꯌꯨꯀ꯭ꯔꯦꯟ ꯑꯃꯗꯤ ꯔꯁꯤꯌꯥꯒꯤ ꯃꯔꯛꯇ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤꯗ ꯃꯣꯗꯤꯅ ꯁꯥꯟꯇꯤꯒꯤ ꯄꯥꯎꯖꯦꯜ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟ ꯗꯦꯜꯂꯤꯗ ꯆꯠꯇꯨꯅ ꯕꯤꯖꯦꯄꯤꯒꯤ ꯂꯩꯔꯤꯕ ꯃꯀꯣꯛ ꯊꯣꯡꯕ ꯂꯨꯆꯤꯡꯕ ꯀꯌꯥꯒ ꯎꯅꯔꯕ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯅꯤꯡꯊꯤꯅ ꯂꯥꯛꯁꯤꯟꯗꯨꯅ ꯊꯝꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯑꯦꯟ ꯕꯤꯔꯦꯟꯅ ꯁꯤꯑꯦꯝ ꯐꯝ ꯊꯥꯗꯣꯛꯈꯤꯕ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯅ ꯀꯥꯎꯔꯣꯏꯗꯕꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯦꯟꯇꯔ ꯂꯩꯉꯥꯛꯅ ꯄꯤꯕ ꯑꯦꯗꯚꯥꯏꯁ ꯈꯨꯗꯤꯡꯃꯛ ꯑꯦꯟ ꯕꯤꯔꯦꯟꯅ ꯀꯣꯑꯣꯄꯔꯦꯁꯟ ꯄꯤꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯊꯕꯛ ꯑꯣꯏꯅ ꯄꯥꯏꯈꯠꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯁꯤꯑꯦꯝꯗꯒꯤ ꯔꯤꯖꯥꯏꯟ ꯇꯧꯐꯝ ꯊꯣꯛꯇꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯑꯁꯤꯗ ꯅꯠꯇꯅ ꯑꯦꯟ ꯕꯤꯔꯦꯟꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯉꯩ ꯄ꯭ꯔꯤꯟꯠ ꯑꯃꯗꯤ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯃꯤꯗꯤꯌꯥꯗ ꯃꯍꯥꯛꯅ ꯂꯧꯈꯠꯂꯤꯕ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯑꯃꯗꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯒꯤ ꯑꯦꯗꯚꯥꯏꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯂꯧꯈꯠꯄ ꯉꯥꯛꯇꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯄ ꯂꯩꯈ꯭ꯔꯦ꯫ ꯏꯟꯗꯤꯌꯥꯒꯤ ꯐꯥꯗꯔ ꯑꯣꯐ ꯗ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯅꯤ ꯍꯥꯏꯔꯤꯕ ꯗꯣꯛꯇꯔ ꯑꯝꯕꯦꯗꯀꯔꯅ ꯄꯤꯕ ꯁ꯭ꯇꯦꯠꯀꯤ ꯋꯥꯍꯟꯊꯣꯛ ꯑꯗꯨꯒꯤ ꯇꯥꯏꯑꯣꯟꯅꯕꯗ ꯃꯅꯤꯄꯨꯔꯗ ꯏꯔꯥꯡ ꯍꯦꯛ ꯍꯧꯔꯛꯈꯤꯕ ꯅꯨꯃꯤꯠꯇꯒꯤ ꯍꯧꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯗꯤꯖꯤꯄꯤꯅꯆꯤꯡꯕ ꯅꯧꯅ ꯍꯥꯞꯇꯨꯅ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯄꯨ ꯗꯤꯇꯦꯛ ꯇꯧꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯑꯦꯟ ꯕꯤꯔꯦꯟꯅ ꯍꯧꯈꯤꯕ ꯊꯥ 15 ꯑꯁꯤꯗ ꯁꯤꯑꯥꯏꯗꯤꯗꯒꯤ ꯀꯔꯤꯒꯨꯝꯕ ꯃꯈꯜ ꯑꯃꯠꯇꯒꯤ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯔꯤꯄꯣꯔꯠ ꯇꯧꯔꯛꯈꯤꯕ ꯂꯩꯇꯦ ꯍꯥꯏꯅꯁꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯑꯦꯟ ꯕꯤꯔꯦꯟꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯗꯦꯜꯂꯤꯗ ꯆꯠꯇꯨꯅ ꯑꯃꯤꯠ ꯁꯥꯍꯒ ꯎꯅꯔꯨꯔꯕ ꯃꯇꯨꯡꯗ ꯏꯝꯐꯥꯜꯗ ꯊꯣꯛꯂꯛꯄꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯇꯝꯄꯥꯛꯀꯤ ꯃꯐꯝꯁꯤꯡꯗ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯊꯧꯗꯥꯡ ꯃꯍꯥꯛꯅ ꯂꯧꯔꯒꯅꯤ ꯑꯃꯗꯤ ꯆꯤꯡꯒꯤ ꯃꯐꯝꯁꯤꯡꯗ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯊꯧꯗꯥꯡ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯂꯧꯔꯒꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯍꯧꯈꯤꯕ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤ ꯏꯂꯦꯛꯁꯟꯗ ꯕꯤꯖꯦꯄꯤꯅ ꯃꯥꯏ ꯄꯥꯛꯅꯕꯒꯤꯗꯃꯛ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯁꯨ ꯆꯠꯅꯔꯤꯕ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯒꯤ ꯃꯔꯛꯇ ꯑꯦꯖꯦꯟꯗꯥ ꯈꯔꯗ ꯌꯥꯟꯅꯗꯨꯅ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯒꯤ ꯃꯇꯦꯡ ꯂꯧꯈꯤ ꯍꯥꯏꯕ ꯑꯁꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯈꯪꯅꯔꯕ ꯉꯥꯛꯇꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯇꯣꯈꯥꯏ ꯇꯣꯈꯥꯏꯕ ꯊꯧꯑꯣꯡ ꯀꯌꯥ ꯑꯁꯤꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯕꯨ ꯂꯥꯛꯁꯤꯟꯅꯅꯕꯒꯤꯗꯃꯛ ꯁꯦꯟꯇꯔ ꯂꯩꯉꯥꯛꯅ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯦꯁ 60,000 ꯍꯦꯟꯅ ꯊꯥꯔꯛꯂꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯏꯔꯥꯡ ꯑꯁꯤꯕꯨ ꯂꯥꯛꯁꯤꯟꯕ ꯉꯝꯗ꯭ꯔꯤꯕꯅꯤ꯫ ꯕꯤꯖꯦꯄꯤꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯑꯁꯤꯕꯨ ꯃꯤꯌꯥꯝꯅ ꯄꯦꯟꯅꯔꯛꯇꯕꯗꯒꯤ ꯕꯤꯖꯦꯄꯤꯅ ꯂꯨꯆꯤꯡꯕ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯦꯁꯇꯟ ꯔꯨꯜ ꯊꯝꯂꯛꯂꯤꯕ ꯑꯁꯤ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯅꯕꯒꯤꯗꯃꯛ ꯊꯝꯂꯛꯄ ꯄ꯭ꯔꯦꯁꯇꯟ ꯔꯨꯜ ꯑꯃ ꯅꯠꯇꯦ꯫ ꯕꯤꯖꯦꯄꯤꯕꯨ ꯀꯟꯅꯅꯕꯒꯤꯗꯃꯛ ꯕꯤꯖꯦꯄꯤꯅ ꯁꯥꯟꯅꯕ ꯄꯣꯂꯤꯇꯤꯛꯁ ꯑꯃꯅꯤ ꯍꯥꯏꯅ ꯏꯟꯅꯔ ꯃꯅꯤꯄꯨꯔ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ MP ꯗꯣꯛꯇꯔ ꯑꯉꯣꯝꯆꯥ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯅꯧꯕ ꯆꯤꯐ ꯏꯂꯦꯛꯁꯟ ꯀꯃꯤꯁꯅꯔ ꯈꯟꯅꯕꯒꯤ ꯃꯇꯥꯡꯗ ꯔꯥꯍꯨꯜ ꯒꯥꯟꯙꯤꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯅꯧꯕ ꯆꯤꯐ ꯏꯂꯦꯛꯁꯟ ꯀꯃꯤꯁꯅꯔ ꯈꯟꯅꯕꯒꯤ ꯃꯇꯥꯡꯗ ꯂꯤꯗꯔ ꯑꯣꯐ ꯑꯣꯄꯣꯖꯤꯁꯟ ꯄꯥꯔꯇꯤ ꯔꯥꯍꯨꯜ ꯒꯥꯟꯙꯤꯅ ꯆꯤꯊꯤ ꯏꯗꯨꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯔꯥꯍꯨꯜ ꯒꯥꯟꯙꯤꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈꯤꯕ ꯆꯤꯊꯤ ꯑꯗꯨ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯂꯨꯆꯤꯡꯕ ꯄꯦꯅꯦꯜꯒꯤ ꯗꯤꯁꯀꯁꯟ ꯃꯅꯨꯡ ꯆꯟꯅ ꯑꯅꯧꯕ ꯏꯂꯦꯛꯁꯟ ꯀꯃꯤꯁꯅꯔ ꯈꯟꯅꯕꯒꯤ ꯃꯃꯤꯡ ꯂꯥꯎꯊꯣꯛꯅꯕ ꯁꯦꯝ ꯁꯥꯔꯤꯕ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯏꯈꯤꯕꯅꯤ꯫ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯅ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯑꯣꯕꯖꯦꯛꯁꯟ ꯇꯧꯗꯨꯅ ꯂꯥꯛꯂꯤ꯫ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯅ ꯑꯅꯧꯕ ꯆꯤꯐ ꯏꯂꯦꯛꯁꯟ ꯀꯃꯤꯁꯅꯔ ꯈꯟꯅꯕꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯊꯥꯔꯤꯕ ꯄꯤꯇꯤꯁꯟ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯄꯤꯔꯛꯄ ꯗꯥꯏꯔꯦꯛꯁꯟ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯌꯩꯊꯣꯛꯅꯕ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤ꯫ ꯔꯥꯍꯨꯜ ꯒꯥꯟꯙꯤꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈꯤꯕ ꯆꯤꯊꯤ ꯑꯗꯨꯗ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟꯒꯤ ꯃꯅꯤꯡ ꯃꯈꯥ ꯇꯝꯕ ꯑꯃꯁꯨꯡ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯗꯕꯒꯤ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯑꯗꯨ ꯃꯁꯛ ꯇꯥꯛꯂꯤ꯫ ꯃꯁꯤꯃꯛꯅ ꯏꯟꯗꯤꯌꯥꯒꯤ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯄ꯭ꯔꯣꯁꯦꯁ ꯑꯁꯤꯒꯤ ꯁꯛꯇꯝ ꯀꯥꯏꯍꯟꯗꯨꯅ ꯊꯝꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯅꯦꯜ ꯀꯨꯀꯤ ꯑꯥꯔꯃꯤꯒꯤ ꯐꯥꯏꯅꯥꯟꯁ ꯁꯦꯀ꯭ꯔꯦꯇꯔꯤ ꯀꯤꯞꯖꯦꯟ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯐꯥꯔꯦ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁꯅ ꯑꯥꯏꯟꯅ ꯊꯤꯡꯈ꯭ꯔꯕ ꯂꯥꯜꯍꯧꯂꯨꯞ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯅꯦꯜ ꯀꯨꯀꯤ ꯑꯥꯔꯃꯤꯒꯤ ꯐꯥꯏꯅꯥꯟꯁ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯤꯁꯇꯔ ꯀꯤꯞꯖꯦꯟ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯐꯥꯕ ꯉꯝꯈ꯭ꯔꯦ꯫ ꯗꯤꯐꯦꯟꯁ ꯋꯤꯡꯒꯤ ꯁ꯭ꯇꯦꯠꯃꯦꯟꯠꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯑꯄꯨꯟꯕ ꯇꯤꯝ ꯑꯃꯅ ꯏꯟꯇꯦꯂꯤꯖꯦꯟꯁꯀꯤ ꯑꯀꯛꯅꯕ ꯄꯥꯎ ꯑꯃ ꯐꯪꯕꯗꯒꯤ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯐꯝ ꯑꯃꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯀꯣꯏꯁꯤꯟꯗꯨꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛꯁꯤꯡ ꯆꯠꯊꯕ ꯃꯇꯝꯗ ꯃꯤꯑꯣꯏ ꯑꯁꯤ ꯐꯥꯕ ꯉꯝꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁ ꯂꯥꯛꯄ ꯎꯕꯗꯒꯤ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯅꯕ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛꯄꯨ ꯁꯔꯦꯟꯗꯔ ꯇꯧꯅꯕ ꯍꯥꯏꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏ ꯑꯗꯨ ꯐꯥꯕ ꯉꯝꯈꯤꯕꯅꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁꯁꯤꯡꯅ ꯃꯉꯣꯟꯗꯒꯤ AK-47ꯒꯤ ꯃꯔꯨꯁꯤꯡ ꯐꯥꯒꯠꯄ ꯉꯝꯈꯤꯕꯒ ꯂꯣꯏꯅꯅ ꯃꯈꯥ ताना ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ 315 ꯔꯥꯏꯐꯜ ꯑꯃ, ꯀꯟꯇ꯭ꯔꯤ ꯃꯦꯗ ꯁꯤꯡꯒꯜ ꯕꯦꯔꯦꯜ ꯔꯥꯏꯐꯜ ꯑꯃ ꯐꯥꯒꯠꯄ ꯉꯝꯈꯤ ꯑꯗꯨꯒ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁꯁꯤꯡꯅ ꯑꯍꯥꯟꯕ ꯋꯥꯍꯪ ꯄꯥꯎꯍꯨꯝ ꯆꯠꯊꯕꯗ ꯃꯁꯥꯅ ꯃꯁꯥꯕꯨ UNKAꯒꯤ ꯐꯥꯏꯅꯥꯟꯁ ꯁꯦꯀ꯭ꯔꯦꯇꯔꯤꯅꯤ ꯍꯥꯏꯕ ꯁꯛ ꯇꯥꯛꯆꯈꯤ ꯍꯥꯏꯔꯤ꯫ ꯇꯨꯡꯗ ꯀꯤꯞꯖꯦꯟ ꯑꯃꯁꯨꯡ ꯃꯉꯣꯟꯗꯒꯤ ꯐꯥꯒꯠꯂꯛꯄ ꯈꯨꯠꯂꯥꯏꯁꯤꯡ ꯆꯨꯔꯆꯥꯟꯄꯨꯔ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯁꯤꯟꯅꯗꯨꯅ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯃꯈꯥ ꯇꯥꯕ ꯊꯕꯛꯁꯤꯡ ꯂꯧꯈꯠꯅꯕ ꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠ ꯀꯌꯥ ꯌꯥꯎꯔꯤꯕ KIA ꯑꯃꯁꯨꯡ PDFꯀꯤ ꯃꯊꯛꯇ ꯃꯤꯂꯤꯇꯔꯤ ꯖꯟꯇꯥꯅ ꯑꯀꯟꯕ ꯂꯥꯟ ꯆꯠꯊꯈ꯭ꯔꯦ꯫ ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔꯗ ꯍꯧꯖꯤꯛ KIA ꯑꯃꯗꯤ PDFꯀꯤ ꯑꯄꯨꯟꯕ ꯀꯥꯡꯕꯨꯒ ꯃ꯭ꯌꯥꯟꯃꯥꯔ ꯃꯤꯂꯤꯇꯔꯤ ꯖꯟꯇꯥꯒ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯣꯡꯃꯩ ꯀꯥꯞꯅꯔꯤ꯫ ꯉꯁꯤ ꯑꯌꯨꯛ ꯃ꯭ꯌꯥꯟꯃꯥꯔ ꯑꯦꯌꯔ ꯐꯣꯔꯁꯦꯁꯅ ꯅꯤꯡꯊꯤ ꯇꯨꯔꯦꯜ ꯃꯄꯥꯜꯗ ꯂꯩꯕ ꯀꯥꯅꯤ ꯇꯥꯎꯟꯁꯤꯞꯀꯤ ꯃꯅꯨꯡ ꯆꯟꯕ ꯃꯨꯂꯨ ꯍꯥꯏꯅ ꯈꯪꯅꯕ ꯀꯥꯅꯨꯋꯦꯟꯗ ꯂꯩꯕ ꯇꯦꯔꯣꯔꯤꯁꯠꯀꯤ ꯋꯦꯌꯔꯍꯥꯎꯁ ꯑꯃꯗ ꯑꯦꯌꯔ ꯕꯣꯝꯕꯤꯡ ꯇꯧꯗꯨꯅ ꯊꯨꯒꯥꯏꯈ꯭ꯔꯦ ꯍꯥꯏꯔꯤ꯫
Lanfam aduda KIA amadi PDF ki lanmi kaya sikhi kaya amana asok apan nangki hairi. Ngarang nungthil su Bamo town da Myanmar gi military singa KIA amadi PDF ka khutthoknabagi thodokta KIA amadi PDF ki lanmi mari hatkibaga loinana afaba makhagi nongmai manga lawba ngamkhre hairi. Panba yabadi Myanmar gi Kachin state ki ani suba achauba town ama oiriba Bamo da hokhiba tha asigi amada Kachin Independent Army na Myanmar lanmi da landaraktuna akanba moongda lansoknaduna lakhi. Myanmar lanmi gi Air Forces sing sizinaduna kapnarakpana ngarang fawbugi manungda KIA gi lanmi sing ayamba Takthokhre hairi. Kachin state asida KIA gi base da ngasi Manipur da chathariba Proxy war asida lanmi oina sizinariba cookie singi training tawpham oiduna leiribani. Training loraba matungda KIA na soknariba lanfam da cookie macha kaya amasu yawhanduna cookie macha kaya sikhibagi paw leikhrabani. Hojik hokhiba January 18 tagi February 3 fawba Kamjong district amasung Kabo Tampaka lonaba mafam amada Manipur gi apunba lalhaulup singa mathakta landar salaktuna cookie khulai paiba kaya sikhibagi thodoksu leikhrabani.